Hi guys, welcome back to my channel. mayam ngasidi ai usoi achar tobagi recipe share tawjarake. Jamna hauba usoi achar gi recipe ne. Usoi achar tawna usoi ani khak laure aduga sigi se maku keka khokpa loiraga mu ucharake. Usoi se phajana maku khoe akhoi gi irolaga chaba adegi uti thongaga chabada khokpa dumaina usoi se phajana khoe aduga asi se piece maina koro koina hana ka aduga sumaina piece tawna soire soiningba adegi piece pambadi mayamna dum mayamgi apamba piece to dumaina dum tawraga soibiro aduga aigidi khara pana tawraga aduga pikna soibase sina hawba hele aduna ai sumai tawraga soi aduga mayamgi apambado pianingba chawhaningba leibado adumaina soibiro usoi se pana degi pikna tawraga soibasina maroi morok thum se manungda phajana changaga mahaw yamna hengale aduna aina pikna tawraga soibane adu soibasidi mayamna dum mayamgi apamba tawraga soibiu adu soiba loraga mu ucharake mayam video se loina yengbiu usoi se hojik soiba loire sida hojik yengkhang chamasama hapani thum chamasama hapani aduga se phajana mix tawrani ado usoi se soiba loiraga aina isingda phajana chamthoe aduga cotton gi fina ising se phajana kangna bagi taithoe aduga thumga yengkhanga se hape aduga hojik se phajana mix tawrani aduga se ningdang chupa madi makhong khumjalaga sumai tawraga tosalaga thamamani arikpida pung 12 hour di sumaina tawraga thammani yengkhanga thumga tosalaga ado mathang se ucharake usoi se nungdang ama yengkhanga thumga tolaga thamame hojik sigagi ising tholakani do ising se khutna tawraga summaga loina lauthoani sumaina khutna summani aduga ising tholakani ising se sumai tawraga lauthoani aduga yangkokta phaurani phajana kanghanlani ado ising sidi sumai tawraga mathang loina lauthoani ising jawraga di horen achar do kokphai karakani aduna ising se kangnabagi hana nusada phaurani ado sumai tawrani aduga mathang asi se loina sumba loraga mu ucharake usoi se mahi phajana summe khudani jangaga summe ising se sikhak thoe mahi se aduga hojik se yangkokta jampana tawraga sandoga hojik se nungsada excess ising se phajana kangnabagi phaurani pung ahum mari phaurani aduga ising se phajana kangaga di achar do sooi aduna se hojik pung ahum mari phaurani phawbaloraga mu mayamda ucharake usoi se pung ahum phaure aduga se hojik mathak makha amtang phajana sumaina olaga onthoni aduga se pung amuk phawkhini phajana kangnabagi ado sumaina phawringa kanda marak ta otpiraga mathak makha onthokpiu achar semnabagi usoi se phajana kange hojik achar phajana semba jarani aduga usoi se hana mayam uramaga su hojikti kangzhalaga di mayam liksankhre siga achar semnabagi masla sing leire ajwain chamasani jira chamasama guamori chamasama hangam maru napu machugi se chamasani kala jira chamasama adegi phadigom maru se chamasama sina tawraga masla sina siga leire aduga siga morok kuppa leire khara chamas tangkhai amane aduga thum khara sigana chanam se hapani sina umorok ne umorok sisu hapani aduga chanam umorok se phajana chamthoka kanghalle aduga sina thau hapani aduga sina vinegar asi kakse hapaga ngasigi usoi achar se tawra adudi mayam usoi achar sembase loibabu yengbiro mayam aduga mathangda kai tawge habado mayamda ucharage adudi yengase achar masla se khang asabada phajana ngaure se hojik inghalani ado inghalingai kanda khang amuk sahalaga thau amuk sahalani khang se hojik phajana sare hojik siga acha thau hapani achar da hapnabagi acha thau khara hapani aduga acha thau se phajana sahalani sahalaga mai se lo tawraga thammani lo tawraga siga chanam hapani chanam se hapaga muktang mix tawrani aduga minute ama thammani minute ama thammaga sigi se mai se off tawrani aduga mai se off tawraga si inghannabagi thammani chanam hapasina haure jamna achar se hojik se mai off tawre aduga sing ha inghannabagi thammani
ꯑꯆꯥꯔ ꯃꯁꯂꯥꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯐꯖꯅ ꯇꯛꯈꯥꯏꯔꯦ ꯑꯗꯣ ꯈꯔ ꯄꯧ ꯄꯧꯅ ꯇꯧꯔꯒ ꯇꯛꯈꯥꯏꯔꯦ ꯌꯥꯝꯅ ꯀꯨꯞꯅ ꯇꯧꯔꯒ ꯇꯛꯈꯥꯏꯔꯒꯗꯤ ꯑꯆꯥꯔꯗꯗꯤ ꯍꯥꯎꯇꯦ ꯑꯗꯨꯅ ꯈꯔ ꯄꯧꯅ ꯇꯧꯔꯒ ꯇꯛꯈꯥꯏꯔꯦ ꯑꯆꯥꯔꯗꯗꯤ ꯑꯗꯨꯅ ꯍꯥꯎꯔꯦ ꯍꯧꯖꯤꯛꯁꯤꯒ ꯎꯁꯣꯏꯁꯤꯒ ꯎ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯎ ꯃꯣꯔꯣꯛ ꯍꯥꯞꯄꯁꯤꯅꯁꯨ ꯍꯥꯎꯔꯦ ꯑꯆꯥꯔꯁꯦ ꯑꯗꯨꯅ ꯎ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯀꯤ ꯁꯤꯒꯤ ꯃꯀꯣꯛꯁꯦ ꯁꯤꯗꯤ ꯍꯥꯞꯄꯔꯣꯏ ꯎ ꯃꯣꯔꯣꯛ ꯃꯀꯣꯛꯁꯦ ꯍꯥꯞꯄꯒꯗꯤ ꯀꯣꯛꯐꯥꯏꯁꯦ ꯀꯥꯁꯜꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯀꯣꯛꯐꯥꯏꯁꯨ ꯀꯥꯏ ꯑꯗꯨꯅ ꯑꯁꯦ ꯍꯥꯞꯄꯔꯣꯏ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯅꯤ ꯁꯣꯏꯔꯒ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯀꯪꯍꯜꯂꯦ ꯐꯖꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯅꯨꯡꯁꯥꯗ ꯀꯪꯍꯜꯂꯦ ꯑꯗꯨꯒ ꯍꯥꯞꯄꯅꯤ ꯆꯣꯠ ꯆꯣꯠꯅ ꯍꯥꯞꯄꯒꯗꯤ ꯑꯆꯥꯔꯁꯦ ꯀꯣꯛꯐꯥꯏ ꯀꯥꯔꯛꯀꯅꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯍꯥꯞꯄ ꯌꯥꯗꯦ ꯑꯆꯥꯔ ꯁꯦꯝꯕꯗꯗꯤ ꯑꯗꯨꯒ ꯑꯆꯥꯔꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯀꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯆꯥꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯆꯥꯔ ꯁꯦꯝꯃꯒ ꯆꯥꯔꯒ ꯀꯃꯥꯏꯅ ꯇꯦꯁꯇꯣ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯀꯣꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯆꯥꯔ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩ ꯃꯊꯪ ꯃꯊꯪ ꯇꯧꯔꯒ ꯎꯠꯆꯔꯛꯑꯒꯦ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯍꯧꯖꯤꯛ ꯀꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯣꯔꯣꯛꯁꯤꯒ ꯎꯁꯣꯏꯁꯤꯒ ꯃꯣꯔꯣꯛꯀ ꯎꯁꯣꯏꯒꯁꯦ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯃꯁꯂꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯒ ꯃꯁꯂꯥꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯁꯂꯥꯁꯦ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯆꯥꯔ ꯃꯁꯂꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯆꯥꯃꯁ ꯑꯃꯅ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯆꯥꯔ ꯆꯥꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯆꯥꯔ ꯃꯤꯛꯁ ꯇꯧꯕ ꯃꯇꯝꯗ ꯆꯥꯃꯁ ꯑꯀꯪꯕꯅ ꯇꯧꯔꯒ ꯇꯧꯕꯤꯌꯣ ꯑꯗꯨꯑꯣꯏꯗꯤ ꯑꯆꯥꯔꯁꯦ ꯁꯣꯛꯑꯣꯏ ꯍꯧꯖꯤꯛꯁꯤꯒ ꯃꯣꯔꯣꯛ ꯑꯀꯨꯞꯄ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯇꯧꯔꯒ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯦ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦ ꯎ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯄꯒꯤ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯏꯁꯨ ꯆꯞ ꯆꯥꯅꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯁꯂꯥꯁꯤꯡꯁꯦ ꯐꯖꯅ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯅꯝꯒ ꯊꯥꯎꯒ ꯁꯥꯍꯜꯂꯒ ꯏꯪꯍꯜꯂꯒ ꯊꯝꯕꯗꯣ ꯁꯤꯒ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯊꯥꯎꯁꯤꯒ ꯎꯁꯣꯏꯒ ꯑꯗꯒꯤ ꯃꯁꯂꯥꯁꯤꯡꯁꯤꯒ ꯐꯖꯅ ꯁ꯭ꯄꯨꯟꯁꯤꯅ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯆꯥꯔꯒꯤ ꯃꯆꯨꯁꯤꯁꯨ ꯐꯖꯔꯛꯑꯦ ꯍꯧꯖꯤꯛꯁꯤꯒ ꯀꯥꯂꯥ ꯖꯤꯔꯥ ꯍꯥꯞꯄꯅꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯀꯥꯂꯥ ꯖꯤꯔꯥꯁꯦ ꯉꯁꯥꯏ ꯑꯩꯅ ꯈꯥꯡ ꯑꯁꯥꯕꯗ ꯃꯁꯂꯥ ꯉꯧꯕ ꯃꯇꯝꯗ ꯉꯧꯈꯤꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯃꯁꯂꯥ ꯇꯛꯈꯥꯏꯕꯗꯗꯤ ꯄꯨꯟꯅ ꯍꯥꯞꯇ꯭ꯔꯦ ꯁꯤꯅ ꯃꯊꯛꯇ ꯆꯥꯏꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯑꯆꯥꯔꯁꯦ ꯌꯥꯝꯅ ꯍꯥꯎꯍꯜꯂꯤ ꯍꯧꯖꯤꯛꯁꯤꯒ ꯅꯝꯒꯗꯕꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯅꯤ ꯊꯨꯝꯁꯦ ꯑꯩꯒꯤꯗꯤ ꯅꯝꯒꯗꯕ ꯆꯥꯡꯗ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯆꯥꯔ ꯁꯦꯝꯕꯗꯨꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯅꯝꯗ꯭ꯔꯒ ꯑꯃꯨꯛꯁꯨ ꯇꯦꯁ ꯇꯧꯔꯣ ꯑꯗꯨꯒ ꯅꯝꯗꯕꯗꯣ ꯑꯃꯨꯛ ꯍꯥꯞꯄꯤꯔꯣ ꯍꯧꯖꯤꯛ ꯑꯆꯥꯔꯁꯦ ꯑꯩꯅ ꯂꯥꯏꯠꯇ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯒꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯆꯨꯗꯣ ꯐꯖꯅ ꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯒ ꯚꯤꯅꯦꯒꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯂꯥꯏꯠꯇꯣ ꯃꯝꯕꯒꯤ ꯉꯁꯥꯏ ꯑꯆꯥꯔꯒꯤ ꯃꯆꯨꯁꯦ ꯐꯖꯔꯒꯁꯨ ꯐꯖꯅ ꯎꯕ ꯐꯪꯗꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯖꯔꯦ ꯃꯆꯨꯁꯦ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯆꯥꯔ ꯉꯁꯤꯒꯤ ꯁꯦꯝꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯀꯅꯤ ꯑꯗꯣ ꯍꯥꯞꯄꯩꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯆꯥꯔ ꯍꯥꯞꯅꯕꯒꯤ ꯀꯟꯇꯦꯅꯔꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯐꯖꯅ ꯀꯪꯍꯜꯂꯦ ꯃꯅꯨꯡꯗ ꯏꯁꯤꯡ ꯀꯩꯀꯥ ꯌꯥꯎꯕꯗꯣ ꯐꯖꯅ ꯀꯪꯅꯕꯒꯤ ꯍꯧꯖꯤꯛꯁꯤꯒ ꯑꯆꯥꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯆꯥꯔꯁꯤꯗꯤ ꯂꯤꯂꯤꯛꯀꯤ ꯀꯟꯇꯦꯅꯔꯗ ꯍꯥꯞꯄꯅ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯀꯨꯏꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯅꯤꯡꯕ ꯑꯆꯥꯔ ꯃꯌꯥꯝ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯂꯤꯂꯤꯛꯀꯤ ꯀꯟꯇꯦꯅꯔꯗ ꯍꯥꯞꯄꯤꯌꯨ ꯑꯗꯨꯅ ꯑꯆꯥꯔꯗꯣ ꯁꯣꯛꯑꯣꯏ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯦꯝꯃꯤꯕ ꯑꯆꯥꯔꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯥꯎꯒꯗꯕ ꯃꯥꯜꯂꯒꯗꯤ ꯌꯨꯝꯗ ꯃꯌꯥꯝꯁꯨ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯑꯆꯥꯔꯁꯦ ꯎꯁꯣꯏ ꯑꯆꯥꯔꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯄꯅꯤ ꯊꯥꯎ ꯑꯍꯤꯡꯕ ꯑꯗꯣ ꯑꯆꯥꯔꯁꯦ ꯍꯧꯖꯤꯛ ꯁꯦꯝꯕꯁꯦ ꯂꯣꯏꯔꯒ ꯅꯨꯃꯤꯠ 4-5ꯅꯤ ꯅꯨꯡꯁꯥꯗ ꯐꯖꯅ ꯐꯧꯔꯅꯤ ꯑꯗꯨꯒ ꯑꯆꯥꯔꯁꯦ ꯆꯥꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯩ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯑꯗꯣ ꯀꯨꯏꯅ ꯊꯝꯃꯒ ꯑꯆꯥꯔꯁꯦ ꯆꯥꯔꯒꯅ ꯀꯨꯏꯔꯒꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯛꯀꯅꯤ ꯑꯆꯥꯔꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯒ ꯉꯁꯥꯏꯒꯤ ꯑꯆꯥꯊꯥꯎ ꯍꯥꯞꯄꯦ ꯑꯆꯥꯊꯥꯎ ꯑꯍꯤꯡꯕꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯆꯥꯃꯁꯅ ꯐꯖꯅ
ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯆꯥꯔꯁꯦ ꯌꯥꯝꯅ ꯁꯥꯔꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯥꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯥꯗ ꯑꯆꯥꯔꯁꯦ ꯃꯔꯛ ꯃꯔꯛꯇ ꯐꯧꯗꯣꯛꯄꯤꯌꯨ꯫ ꯅꯨꯡꯁꯥꯗ ꯑꯆꯥꯔ ꯃꯔꯛ ꯃꯔꯛꯇ ꯐꯧꯗꯣꯛꯄꯁꯤꯅ ꯑꯆꯥꯔꯁꯦ ꯁꯣꯛꯑꯣꯏ꯫ ꯍꯧꯖꯤꯛ ꯁꯤꯒ ꯊꯥꯎ ꯍꯥꯞꯄꯒ ꯃꯈꯥꯗ ꯑꯆꯥꯔꯁꯦ ꯈꯔꯁꯨ ꯑꯇꯩꯁꯨ ꯍꯥꯞꯄ ꯌꯥꯒꯅꯤ, ꯑꯗꯨꯅ ꯁꯤꯒ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯃꯤꯛꯁ ꯇꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯆꯥꯔꯁꯦ ꯁꯦꯝꯕꯁꯦ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯑꯆꯥꯔꯁꯦ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤ ꯀꯔꯤ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯄꯥꯝꯕ ꯂꯩꯕꯗꯣ ꯑꯗꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫